UTLA-JE gi chairman sakhangdaba singna nongmei na kaptuna halamle आइन थिंख्रबा लालहुलुब यूनाइटेड ट्राइबल लिबरेशन आर्मी JE gi chairman पाउखाई सिंसन सहिने यांखै माथोय अपोकबा थांखो साइ ngarang sakhangdaba singna nongmei na kaptuna halamle hairi mahakpu ngarang ayuk pung 9 makhairom taba matamda Ferjol district Cycle File khunda sakhangdaba singna nongmei na kaptuna halamani hairi mahakpu nongmei na kaptuna halamliba si kanana karigidamakta halamlibano haiba hojik phawbugi oina khangba ngamdri mahakpu halambaga mari leinana kanagumba amatana claim torokpasu hojik phawbugi oina leite hairi atoppa pawmadana lalholub LTT na utala JE gi chairman hatpagi maram pirakli ngarang January 18 da Ferjol district ki manung channa Cycle 5 village ta nongmei kapna bagi thodo amada lalholub United Tribal Liberation Army utala gi chairman Paukhai alias K Benjamin bu Liberation Tiger of Tribals LTT na nongmei na kaptuna hatkibagi maram MIYAMDA LTT na pirakli lalholub asigi information and publicity oiriba Arun Kuki na hai English ngani ga taramapan gi March ki tangkuni thoida leikhidraba Paukhai na Assam Rifles ka lautunaraga Daibaijang amadi Longphailung village marakta LTT gi kangbuda ambush tawraktuna LTT gi kadar Thangin Sun Jau amadi Mr Lahun Khosat Khongsai hatki loinana AK-47 rifle ama SLR ama UMG ama lauki masigi batungda English ngani ga taramapan gi September gi tangkul humdoi da LTT gi kadar Mr Lamsat Khongsai amadi Mr Paumin Thang Sinchongbu Tingtubungdagi Longphailumda leiba mayumdagi halakpagi lambida Leihaujang village da Assam Rifles ka lautunarga hatki asumna Assam Rifles ka lautunarga LTT gi kadar sing phanba hatpa amadi namthanaba thabak kya leptana tawraki thabak sing asi makha tana tawdana ba warning pirabasu leptabadagi mahakpu LTT na hatkibani hairi atopa pawmana police saramba nupa ama nongmei-ga konana phare Imphal East District ki commando gi OC oriba Henry na lusingba police team amana ngarang numidang pung 13 taba matamda pangai auto parking maya da thi humbagi thabak chathabada police saba nupa ama revolver nongmei amaga konana phare hairi police tegi phangba pawmugi matungina mioi asina masana masabu police ni haina saktak chaba asaba identity card ama pairaga police sarambani hairi Pharaba mioi asigi maming MD Abdul Sahid alias Nanau sahin kunthamanga apokpa MD Abdul Salam koi Kiamgai Muslim awang lekai degini hai Pharaba mioi haingang police station dangarang khusinnarakle hairi atopa pawmana society amada lalholub amana sada kungi senpham pigadabani hairakpa handok pinawa haijakre lamdam sigi aina thingkraba lalholub amana Manipur Food and Medicinal Plants Processing and Cold Storage Cooperative Society Limited ta sada kungi senpham pinaba demand tawrukpabu handok pinaba ngasi pawgi mifam pangthoktuna haijakre Society asigi lamphel kombirei road ta leiba office ta pangthokpa pawmi singa unaba duda society asigi chairman DK Sagol semna phongdokhibadadi society asi ing lisinga maga chamapan humdra mari dagi humdra manga gi February 15 da register tawduna linkhatkibani matam kuina society asi ningthina function tawba ngamdana leiraki masigi matungda yamna wan honaduna sok lisingani ga tarani thoi dagi hauna lamdam sigi medicinal plants sing mapung phana yokhanaba thabak paikhalaki Masida natana Tamenglong district ki bara khongbal gi longbi prabham hairiba mafam masida lam ekar kunmanga society gi mingda lauraga komla panbi sing amadi medicine plant sing thaduna pothok marang kaina puthokna bahonaki society asigi makhada primary cooperative society yangkhani thoi affiliate tawi masigi manungda thawal khunau da leiba food and vegetable grower flower cooperative society gi makhada ki home champra yongchak panbi na singba marang kaina thanaba gi thabak paikhatuna haira gi pothok marang kaina puthoktuna lamdam sigi sel thum gi phibam phagana bahonaraki society asigi makhada lamdam asigi mioi lising mari rom thabak pi naba pandam thamduna leiri hairiba thabak sing asi paikhanaba gi damakta NCDC amadi Manipur government ki lauruba senpham lupa crore amarom singatpa ngamdana hujik yamna wana leiri asigumba phibam masida lalholub amana sada kungi senpham pigadabani haina demand tawrukpasi awabagi masakni haiki mahakna hai hiram masigi damakta sothaduna leiraba Manipurni maduna isagi pothok marang kaina puthokna bagi damakta society asina lamdam basida medicinal planting mahusada gi leraklaba lamdam sigi haira sing marang kaina thaduna pothok puthokna ba hojik honarakpa hobada ngairibani loinana society asigi makhada lamdam asigi lairik laisu hairaba thabak phangdraba na haro lising mari gi mathakta thabak pinaba pandam thamli
maduna hingnaba amadi pothok puthoknaba kanna honariba government ki sendon chauna tonduna leiriba society asida sel gi demand tawrakliba si society asibu nungsibiduna handokpiu haiba wafam phongdoki atopa pawmana MUC gi satra amasung oja kharana institute ahum gi certificate chanadre lauriba athubada sengdokadabani SO All Manipur Music Association ki serolda University of Culture ki matam sangna hangduna lakpa BC ki pham thasi ki kunda University asigi chancellor na oda thoktuna Professor P Gunindro Singhabu hapi rakpada All Manipur Music Association ki maikai dagi ikai khumnaba ka loina na taramna oksari Government Music College, Dance College amasung JN Manipur Dance Academy gi mahiroi singbu MU of Culture gi authority na MA tambai handana thamliba thingba lokthok piduna ayaba pibi duna tha ani helaklaba irang si loisinduna tangdu leitaba academic atmosphere ama thambirakani haibagi thajaba thamjari MUC gi chhatra amasung oja kharana institute ahum asigi certificate chanadre haina koirau lauribadu athubada sengdokadabani natrabadi legal action lauragani MUC gi oja singi qualification subra sudabra haibadu association na ain gi mateng logduna thijinba hauragani matik cha daba yauramba oja sing miyamangda lauthoktuna makhoibu MUC dagi lauthokna honaragani MUC gi mahiroi amadi oja kharana institute ahum asigi mayokta lepiriba khongpham handokpinaba amma gi maikai dagi khanghalakle atopa pawmana Republic Day numita asukna total shutdown kaukhre Thasigi kuntarukta pangthokadariba Republic Day numita total shutdown tawre haina Alliance for Socialist Unity Kanglaipak Ashok ki convener publicity committee na press ta thokpa serola mada phongdorali serola sida lakliba January kuntaruk asi India gi Republic Day ni numit asi mayon lam India gi di nungaiba numit ni miyam lengak numit ni aikhoi gi di awaba numit ni loi lengak numit ni Kanglaipak madi Asia gi ningtam yawol iho asi ngasidi khwaidagi lekha taba phibam amada leire haibi yare maithirakpa phibam asi lakpadagi maram sing neinabada aikhoi yawol lup sing na soikhiba watkiba henjinkiba amadi taning tamang on khiba kaya gi maram asidi ikhan khanthadana India gi inkhalakliba pangal asina maram oiduna aikhoi maithirakpani haina khanba mina masing yami yeknabada changjakhraba natraga shanti gi wari sanabagi mingda kankhalakli aduga aikoina nongmagi sontharakli haina yeknabagi mapangal amadi aikoigi sonthabatabu singthaba haiba miyoi ngaktani makhoi nakal amada yeknabagi asonba amasung yeknabana tauba ngamjadaba amadi atopa nakal amaromda aikoigi pangal amasung aikoina tauba ngamba mayam adugudi uba sungam ngamde yawolo aikoina tawpham thokpa tawkhidaba tawpham thoktaba tawkhiba amadi aikoina miyamda langjakhiba kya aduna yawol asinga sidi anemba thak asida purakhibani haibasi khantharaga yawol gi lalong sumthoklaga amuk hanna yawol sagatpa yagani haibasi makhoina khanthaba ngamde wakhal khukhan asi yawoloi amagi asengbali chatnate haina su phongdorli Mayon lam India gi loilam lengak lon bu yaning daba phongdok po oina makhoi gi Republic Day numit asida asukna Manipur pumbada ayuk pung taruk tagi numidang waram pung taruk phawba pung tarani thoi gi total shutdown lauthokle tangai phadaba thoram thogai sing amadi lining laison devkarama ana layeng amadi athua kai khudong thiba tholakpaga mari leinaba thabak singdadi komthokani haina su aina thingkhaba lup asina thorok paserol asida makha tari aroibada Paobilai news reader gi video bu yengbiri bu khuding bu thagachari